Hello guys, ngasi mayamgidamagta movie ama puduna lakjari. Movie asi comedy horror movie amani. Movie asi gi mingna Make Me Shudder. Adudi mayam panthaba tawdana movie asi kari kamdawbage habado mayam punna yengminarasi. Movie asi hek haubaga nupa macha manga ulaklami. Makhoi manga gi ming Nick, Brew, James, Tepa amadi Oil korami. Makhoi manga chap manaba school da taminaba marup ngaktani. Nick na makhoi manga gi leader oiramki. Makhoi manga pulap punduna Red Stair Mission kauba mafam amada laklami. Mi mayam amanadi mafam asi yamna tamnai hainaba mafam amani. Masigi matung Nick amadi James View makhoi ahum yum adugi manungda changlami. Tepa amadi Oil makhoi anidi yamna kiganba misak oirami. Aduna makhoi anidi yum manungda changkhiba makhoi ahum thuklakpa ngairamki. Somdana makhoi ahumna yum aduda changlakpa matamda angangba machugi siri ama thinarami. Matang aduda Nick na makhoi na changlakliba banglo asigi maramda mathai thainagi ariba wari khara diraklami. Thai mamangai dane yumsigi yumbuda mi atopo khanabadagine yumsigi siridagi ontharagane thorgada khak chinglaga sikhi habane ado sikhata sunate yum asi atopo mi mayam amani yingbalakpa misingda masa mathanda fashi tawraga sijaki hai. Nikki wa adu tarubadagi mamanaba anidu kibana loiramki. Mamanaba anidugi mataw adu uraga Nick tinoklamki. Makhoi ahum mi mayam ama fashi tawduna sikhiba mafam aduda changlai. Makhoina changlakliba ka adugi mayaida mompak ama leiramki. Aduga mompak adu hek yengbada mi ama fi chingkhatuna tumbadawna su tawrami. Nick na Brewda fi adu haidou haina hairamki. Matang asida Nick na torchlight ama paiduna mathakta sum yenglakpada Nick khangprek khanglami. Nick na khangba adu uraga mamanaba aniduna Nickta kari tawrage haina hanglami. Nick khonjelgado fairi noi anigi mathakta but ama leire. Nick na hairakliba wa adu tabada makhoi ani kina mathakta kina yengkhatpa matamda maina chaklaba laifidabi ama makhong yanthaduna famliba adu urami. Laifidabi adu leimai thakta fat launa taraglami. Mataw aduda Brew amadi James mafam adudagi kanna lauduna chenthoklagi. Nick tinoktuna dol adubu paiduna chelai. Tasengbadi Nick na mamanaba anidubu kinanaba dol adubu mana thamchilambani. Mafam aduda karisu leiba nate. Masigi tungda Nick na mamanabasing aduda mina changba kinaba mafam kharada puduna chalami. Nick na khalami mana kiba kanasu leite but pret haiba asisu leite. Haibadi lai leite masimak Nick na khalami. Next inda makhoi manga mathangdi karamba mafam da chatsige haina kanna khanarami. Ngasi numit asidi khwaidagi tamnaba mafam amada chatsi aduga aikhoina chatpa matamda junior kharasu puraga chatsi. Makhoina junior puraga chatsi haribagi maramdi junior sing aduna kibagi mawong mataw adu uraga makhoina noknabani. Numidangi matamni makhoi mangaga hainakhiba adumak tawramki. Makhoina makhoigi school nakanda leiriba building adugi manungda changnaba sem saramki. Makhoina changnanaba sem sariba building asi satra amadi oja sing fawba changba yabagi ayaba pidaba building amani. Haibadi masigi building asida mahi mayai kalaba thawai kaya ama leiribani. Masigi building asida thingkhibagi maramsu Nick na makhoiga lakminariba satra sing aduda liraklami. Nick na school asigi satra amane exam fail oibadagi school gi nakanda leiriba building mathaktagine chungtharaga masa mathumda sijaki. Siriba midusune yam phibam chadana sikhi hai. Magi atumado aduda ngasi fawbane mafam sida koi pai pairaga sanaduna lei hai. Asumna Nick na wari sing adubu lirami. Nick na makhata na hairi ai numit khudingi masigi building asigi manaktane atama adu thokpra na yengba adum lae. Masigi matung Nick na lauduna asumna hairami. Ho mafam sibu but ka lei bro. Leiradi aikhoi gi mangsida amukta tholaudana. Nang na matik mayay yamna kanbo oradi aikhoibu mungta kihanbiyo. Asumna karem kathai na duna lauramki. Masigi matung Nick na makhoi pulap pupuduna building manungda changnaba sem sarami.
Nikka layminariba satrasing adudi building adu ubada kibana loiramki. Makoina building asi changdringai mamangda mafam asibu koliba isormabu hana khurumje. Asumna layringai tanja aduda Jamesna hanubi amaga hanuba amagana makoida sangtrik yengduna layriba adu uramki. James ki mandana mamai leithoklami amuk hanna yengba matamdadi ahal ani adu layramkide. Ahal oiraba fingau shetpa thawai asi atopa mi amattana uba natte James khaktana ubani. Makhoi mayam building adugi manungda changlaklami. Nikna amuka hana karyamnaduna thawai adu thola'u haina lauramki. Masigi matungda makhoi mayam satar ama hangdokduna changluba matamda tasengna atma adu makhoi mayamgi mamangda thoklaklami. Masigi matung makhoi punna lakpa group adu ani thokna khaidokhirami. Makhoi mase maikai khangda koilaw lawduna chelakpaduna building adugi manungdu pungnin nilamki. Matang asida school adugi oja anina makhol adu tarakpadagi makhoi anina kaidoraba zano haina khalamki. Oja ani adugi mingna amana Sheman amana Alice korami. Masigi matung makhoi ani thoklaklami haibadi hojik fawba angangsing adu kaidoribano haina. Somdana James Nick Brew asum chelakpada washroom amada yoraklami. Aduga nakal amadana atopa satrasing adugi mamangda but adu tholaktuna makhoibu kihan kanghanba haurakki. Adubu kana amata hatnaba soknabadi taramkide. Aduga nakal amadana James Nick Brew yamna kanna noktuna leramki. Brewga nikana khanbada makhoida kihaliba but saba nupa asi yamna mali James asi mi nekpa yamna hai haina thagalami. Nupa adu asengba butta but mali haiduna noklibani. Masigi matung James na hayaglami. Aidi but salpa mi amata nektena. James ki wa adu tabada makhoi ani na khanglami makhoi gi mitmangda tholakliba but asi asengba but ni haiba khangakpadagi makhoi ahum kibana thak thak iglamki. Asumna makhoi ahum leiringai toilet ki flush tawbagi makhol ama tarami. But aduna Nick tunglomdagi lamduna tharai. James ka Brewga na karimta tawba ngamdakhai thawai ani duna makhoi ani busu inthoraklami. Masigi matung makhoi ga langminakhiba group aduga thengnaduna amuk pulamki. Makhoi na thengnariba but asi asengbani hainasu makhoi masel wari sanarami. Asumna leiringai oil masa adu pulap thetoktuna but changbadongna tawraklami. Oil gi masa adu thak thak niglamki. Makhoi mayam adunandi oil asi but changle haina khalamki. Adubu asengbadi oil but changba natte mahak sarai horakpani. Oil gi maya adu krak krak chiksinduna lerami. Aduna magi machinda karinoma hapchindribadi bera karani haiduna James na magi makhong adu hapchinba matamda James ki makhong adu chikthatlamki. Makhong adu igi ngakta ngayamki. Tanja aduda but adu makhoi gi manakta laklamki. But adu ubada makhoi sing adu mafam marang khangdana koichen chenarami. Oil khakta ngai hore mafam aduda. Masigi matung oil gi mamanaba anina oil buloba lakpa matamda oil di mana lehoba jaga aduda leramkhije. Masigi matungda lemhoriba mi mayam adu thong adugi manak tana loina chelai. Adubu thong adudi lok torambana hangdokpa yaramkhide aduna mapan thokpa yaramkhide. Thong adugi manakta phamduna makhoi loina leramki. Makhoi mase kari tausige haina khanaringai tanja aduda Dex koba nupa ama mathakta matomta paikhatkirami. Jesus ki pangting badawna lepaga laikre. Madu ubada brinna pray tawba horaglami. Mana pray tawba adu uba matamda makhoi loinamang lai khurumlami. Lai khurumbadagi Dex mathakta paikhatliba adu fakhirami. Aduga but adugi matama adu makhoi mamangda amug leptuna leramki. Madu ubada mahai kaiduna chenaki. Niksu gate adu changlaga wang malalaga chenge tawbada adama aduna nikpu amug faramki. But aduna asumna hayaglami. Nang natro but yengningi habado. Aduga karigi chelino. Nang namanabasingda liriba warisingda adu suloina chume. Ay entrance exam fail oibadagi school da isha itomta society ruga sijabani. Masina takbadi Nick na haikiba warising adu achumbo oiramle haibani. Masigi matung Nick but adudagi nanthokduna chelae. Khara chelaba matungda amusu but aduna faramki. Mamanabasing adusu Nick puthado o haina lauduna leramki. Makhoi sing aduna mafam asida kana mata hundoklamlaga chatkhiba pamlamde.
Masigi matung nikbu but aduna amamba mafam amada chingshinkirami. Mamanabasing aduna nik lauduna leramki. Ngaihak leiraga mamanabasing aduda but aduna attack tawba horaklami. Masigi matung nikte attack tawba horaklami. Mamanabasing adu mapanda chenthораklami. Mapanda thokpagi lambi aduda school adugi Oja Mary thengnarami. Oja Mary na makhoida cheraklami. Noi masigi building asida changba yade hairaga karigi changlibano haina. Oja Mary na magi matung ilao hairaga ariba classroom amada pushilai. Makhoi mayam adu Oja Mary na room adugi thong adu lock tawramlaga chatkirami. Room adu yamna mamba room ama oirami. Room adugi mai adu thange tawbaga mai laklamkhide. Mafam aduda torch ama thengnarami. Mafam aduda torch ama thengnabadagi room adubu kaptuna yenglamki. Ngaihak leiraba matung but adu makhoigi manakta laklami. Madu ubada makhoi mayam adu yamna kiramki. Adubu haubadagi hauna makhoi mayambu but asina kihan khanganba khakta oi. Makhoida sokhannabadi tawramkhide. Somdana nupa ani adu oil koithi thirakpada phanglamki. Oja Elisu mafam aduda laklami. Oja Elis na makhoi ahumbu office ta puduna lai. Elis na oilgi mamanabasingda hairaklami. Amukka ma sare horaklabadi mayada thori ama kiyu haina hairamki. Matang aduda Oja Semen sulai. Semen na Elista wa khara haige haiduna mapanda kakthoklami. Somdana nikna magi mamanabasingda makhoina leiriba classroom aduda adumaktumnaba hairamki. Nong hek nganbaga kanagumba mi amanadi makhoibu soiduna lawba lakani haina khalamki. Aduga yamna noklingliba wadi but nupa aduna makhoida munna yengduna phamduna leirami. Aduga satra mayam adusu but adu uba matamda karisu kiba phawkhidre. Somdana oilna magi marupsingda pautamnaba kanna honari. Oilna hairi building asidi changdringegi mamangi ahing amada nikna makhoi mayamda building asida shikiba nupa amagi maramda wari likhi. Numituda oilna su nupa adu sidringei mamangda Oja khara makhoi masel nungaina dabadagi hatoknaki haibagi wari su likhi. Oja sing adugi thawai adu building manung aduda paiduna lei. Oilna khalami wari sing adu asengba ngakta oibatai. Haibadi ahing asida Oja mayam adu kaidoribano. Asumna oilna wari sing asi asengba ngakni haina tamlamki. Makhoi ahung wa khara khanarami atopa leiriba singduna masigi wa asi haidaba yade. Masi hainaraga makhoi ahum atopa satrasing adubu thiba tholai. Somdana James na tumlubadagi mikap tholakpa matamda but nupa adusu magi manakta tumduna leirami. Makhoina khanarami masigi but asi asengba but nate. Masi hayaduna makhoi mayamna but nupa adubu phudatlami. Masigi matungda but saba nupa aduna asengba harai. Magi maming makawi ngasaidagi mi mayam asi mana kihanba oiramki. Nikna harai aina haibadu chummi but bread asi leite. Asumna nikna karemna duna hairami. Mafam adudagi lairik amasu fanglamki. Lairik aduda school adugi teachers mayamgi photo su yorami. Matang aduda wall da thetliba Oja Mary gi photo adu James na thengnaramki. Oja Mary gi date of birth na 1925. Sina takpadi Oja Mary sikhiba kuire haibani. Aduga yamna nganglibadi Oja Mary na makhoi mayambu room asida puraktuna lok tawramliba. Masina takpadi makhoi bu puduna lagliba Oja Mary asi mi nate atamani haiba khanglak. Tanja aduda Oja Mary thong hangduna changlai. Aduga magi asengba masak adusu ulaklami. Aduga Oja Mary gi thawai aduna makhoida attack tawba horaklami. Asum tawduna satrasinga Oja Mary gi atamaga khara muknaraba matungda satrasing adu mapanda chethoraklami. Makhoina chenthораgliba mafam aduda Oja Elis ka Oja Semen ga leirami. Oja Mary gi atama adu makhoigi mamangda amuk thoklaklami. Oja Mary da Semen amadi Elis na themjin wahai khara hairaklami. Adubu Mary gi atama aduna makhoi anibu hairiba wa adu taramkhide. Matang aduda akanba nushit ama silaklami. Ngaihak leiraga satrasing adu atopa building amada leiramki. Asengbadi hauji makhoina leiriba building adu thainagi matamda asigumna leirambani. Masigi matung makhoigi friend bench koba ama makhoigi marakta yauromkhidre. Makhoi mayamna bench pu thiramki. Oilna su makhoi mayamda Oja sing asi thawai ngaktani haina sutamlamki. Makhoina uriba khudima thawai ngakta oiramki. Oja Mary gi thawai adu makhoigi manakta laktuna asumna hairaklami. Nakhoi mafam asida adum leigadabani.
mafam asidagi chenkiba yaroi. Aina nutigi mafam asida laktuna nakhoibu otkani. Benz Mary gi thawai aduna dolandagi intharami. Matang asida Oza Alice Semen laktuna Mary na tawriba sing adu lepnaba hairami. Adubu Mary di lepa kauba leiramde. Satrasing aduna Benz pu thangduna kochen chelami. Amana amuk chen, amana amuk chen. Building asigi manungda leiriba Oza mayam gi thawai, satrasing gi thawai mayamna thinarami. Thawai ahum amana James amadi magi friends singi lambi thalamki. Matang asida James na idea ama laki. Makhoi thawai ahum asigi mamangda Mark na but saduna thawai shing adu kinaba plan silamki. Adubu but sananaba I kharadi darkar taramki. Aduna James ki asokpa makhongdagi I lawthoktuna Mark ki mamaida makokta tesilami. Aduga Mark pu ashingba but mananaba saramki. Masigi matung Mark but ahum adugi manakta lepkhirami. But ahum aduna Mark pu but asingba maladuna mafam adudagi chatkirami. Classroom amadana satra mayam famduna Oza Alice na angangsing adubu lairik takna leiramba adu urami. Tanja aduda Oza Mary na Seman puduna mafam aduda laglami. Asingbadi Oza Seman ga Oza Alice ka makhoi ani nushimari leinabani. Makhoi ani na nushinaba adu Oza Mary na pamlamkide. Mary yam sauduna Oza Alice ka Seman gabu thangna thina thilamki. Seman na su Mary bu thangna thinduna hatokhi. Mafam aduda makhoi ahungi aroiba sor honki. Masigi matungda makhoi gi thawaising adu building manung asida koipai paiduna leramki. Masina takpadi Oza Seman amadi Oza Alice summi nate thawaini haibani. Masigi matung Mary gi thawaina satrasingda thangna thinnaba tawraklami. Matang asidasu Seman gi atamaga Alice gi atamaga laktuna Mary da madu tawganu haina thingnaba honaram. Masigi matung Mark na hairai mafam asidagi chenthokhinaba lambi ama khangi haina. Mark na makhoi mayam puduna mapan thoknabagi lambi adu ulami. Masigi matung makhoi mayam chenthorakpa matamda Mary gi atama laktuna makhoi mayam adu chenthokhidana lambi thinglamki. Masigi matung Mary na Nikki makhori metlaga Nikpu hatnaba honaramki. Aduga Mary na asumna hairami. Nakhoi mayam Oza amada fazana bebar tawgani haiba khangde. Aduna nakhoi na tawjuruba aduna nakhoi na awaba da tazabi. Aina nakhoi bu sijwabu otkani awafum da tahanbani. Alice na hairai satrasing asina nangonda karishu akaiba tawkhide. Matang asida school asida thaina thokhiba wari ama ulaglami. Nongmo Oza Mary school da wantharami. Oza Mary Seman amadi satra kharana Mary bu room amada pothana ba haiduna puraktuna pothahalami. Masigi thogdo asi thokraba numi kharani gi matungda Oza Sember kaubo Oza ama masa khangdaba mi amana hatlambadagi satra mayam amana thingnaki. Oza Sember na siribagi maramdi Oza Mary na wantharingagi chance lawduna rape tawki. Mary na mabu Oza Sember na rape tawbikhre haibasu khanglamki. Adubu khanglabasu mana Semanda maral pisilami. Matam khara leiraga Mary na Semanga Alice ka mari leinai haiba khanglaki. Mary na Seman amadi Alice pu hatki masu siki. Masi khakta nate aduga Mary matam pumbada magi atama adu sauduna talai. Mary na siraba matungda Mary na satra kaya amasu hatki masamaki satra kaya su hatki. Mara leitraba satra kaya gi thawai aduni mafam asida makhoi na thengnariba thawai kaya asi. Hokiba thawdoksing asini singba loiraba matu Mary na Nikpu hatnaba tawrak. Amukastu Mary na hairai. Nakhoi Oza singda respect tawgani haiba khangde masimang nakhoi gi naralni haina chirai. Masigi matungda satra mayam adu Mary gi mamangda khuda kunthaduna makhut ani lonaduna school asigi player adu saklamki. Asum tawduna Oza aduda makhoina lankhiba aranba sing adu ngakpiu haina haijarami. Makhoina lanbadi Oza kanana mafam asida changanu hairaga makhoina lamhenduna changluba aduni. Masi mayam asi ngakpiu hairamki. Matang asida Alice ki thawaina Mary da hairaglami. Hojikti makhoishu makhoigi maraldo loina khangjari. Oza aikhoidi makhoigi mama mapagumani. Aduna makhoina aramba tawrabasu ngakpiba ngambagi thamoido aikhoida chinggadabani. Oza Alice ki wa adu tabada Oza Mary gi thawai adu olaktuna satrasing adu mafam asidagi chatkinaba ayaba piraglami. Masu magi maral adu khangjarakpadagi mafam adudagi mangkhirami. Masigi matungda satrasing adu mafam adudagi thulaki. Wari asi plot twist ama lai. Mark satra mayam aduna mafam adudagi chatlasi haiba matamda yaramkhide. Asengbadi Mark
ꯍꯧꯕꯗꯒꯤ ꯍꯧꯅ ꯍꯛꯆꯥꯡꯒ ꯈꯥꯏꯅꯈ꯭ꯔꯕ ꯁꯥꯟꯇꯤ ꯐꯪꯗ꯭ꯔꯤꯕ ꯊꯋꯥꯏ ꯑꯃꯅꯤ꯫ ꯃꯥꯅ ꯁꯥꯇ꯭ꯔ ꯃꯌꯥꯝꯗ ꯀꯤꯍꯜꯂꯤꯕꯒꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤ ꯆꯠꯈꯤꯅꯕꯅꯤ, ꯍꯥꯏꯕꯗꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤ ꯃꯦꯔꯤꯒꯤ ꯈꯨꯠꯇ ꯇꯥꯈꯤꯗꯅꯕꯅꯤ꯫ ꯃꯥꯛꯅ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤꯕꯨ ꯃꯦꯔꯤꯒꯤ ꯈꯨꯠꯇꯒꯤ ꯀꯟꯕ ꯄꯥꯝꯂꯝꯈꯤ, ꯑꯗꯨꯕꯨ ꯅꯤꯛꯅ ꯑꯅꯝ ꯀꯟꯕ ꯍꯦꯟꯃꯟꯈꯤꯕꯅ ꯅꯤꯛꯅ ꯉꯝꯈꯤꯕꯅꯤ꯫ ꯑꯦꯂꯤꯁꯀꯤ ꯊꯋꯥꯏꯅ ꯁꯥꯇ꯭ꯔꯁꯤꯡꯗ ꯔꯤꯀ꯭ꯋꯦꯁ ꯑꯃ ꯇꯧꯖꯔꯝꯃꯤ꯫ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯕꯨꯛ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯕ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯐꯣꯇꯣ ꯌꯥꯎꯕꯅꯤ꯫ ꯐꯣꯇꯣꯁꯤꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯃꯩ ꯊꯥꯗꯣꯛꯄꯤꯌꯨ, ꯃꯈꯣꯏꯒꯤ ꯊꯋꯥꯏꯅ ꯁꯥꯟꯇꯤ ꯐꯪꯅ ꯂꯩꯈꯤꯅꯕ꯫ ꯑꯁꯨꯝꯅ ꯑꯦꯂꯤꯁꯀꯤ ꯊꯋꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯃꯣꯏ ꯃꯌꯥꯝꯅ ꯐꯣꯇꯣꯁꯤꯡ ꯑꯗꯨꯕꯨ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯃꯥꯛꯁꯨ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯊꯣꯛꯂꯛꯇꯨꯅ ꯒꯨꯗ ꯕꯥꯏ ꯍꯥꯏꯔꯝꯂꯒ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯐꯤꯂꯝ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ꯫ ꯃꯊꯪꯗꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯕ ꯃꯨꯚꯤ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ꯫